Hello everyone, welcome back to my channel. Mayam ngasi se ai bora gi recipe oina mayam da share tawjarake. Ado bora se kaina hawdoina habada sida kari pata lairise asisina hawdoini kari pata mana sina ko. Aduga kari pata mana ga se tilho anikak hapkani medium size ki. Aduga anisina oina ngasi bora hawdoini aduga sida hapkadaba machan haibu jaingang jira suba aduga ki moro suba garam masala de thum kharaga thaw kharaga tawraga hapani mayam ado mayam sigi video se ai kena beson ke gara da adu kaudna ulaktre mayam ado sida je ai tilau ke gara soiba hore sida bajana tilau se khoktana khotana chamthoga ko chamna pikna pis tawdana ka ai aduga bajana ai kupna soireba ko mayam aduga ji boragi kena se hawdeni ado kari pata na hoba bora se duki matik so hawi mayam su soidana try tawbiyo jumda aduga haidi hakchang da su phaba ko aduga si mana se chab hakchang da su phai adugi matik hoina kai haini jam su hawna krem launa hawbado adumaina su oheleba ko adu sida ina bajana mana se bajana thadale aduga bajana hape samto ona khotoni aduga samto aga khotok poloraga ko aduga ji wajan punamak loina hapaga bajana muk tolani ba ko mayam adu sida beson kai kra do hape aji aduga beson je se hapa loraga kaino loi punamak machan sing jaingang jira asuba de garam masala sa ina sum anoba taste ma lagna be na hapani mayam su hapa su jani aduga adum skip to thokpa su jani kesu kaide aduga sida thum machan punama haplare aduga sida suthani hapisina aduga thaw sumaina kara hapani aduga fajana tolani bako adu haji sing khatang su hape aduga fajana tolaga thamani adu punkhai muko adu punkhai mu thambagi video dudi ai kana tawde mayam kaina di yam sagani aina ko aduga sida aina hajik thaw haptana kotana sahandana loire aduga sumaina chamasna kola magi size akoina apamba mongi size ta hajik bora se hawbiba yarani aduga aina sumaina medium size ta oina bora se hawre adu mayamna medike haini pikna hawra batara su chawna hawba ta so adum mai apamba da adum hawbiyo mayam kasu kaide adu sida yango bora se mulle fajana ado aina kara speed ta thame mayam video se yam sangani haina ko ado se laire video amadi bora gi final look mayam ado hawba hawtaba adi hawni hawre habado comment haibira o mayam aduga ngasi gi video se matang situation jarage amuk mathangda anau video puraga lakcharage mayam ado bora jam su hawkhare aduga mayam su soidana try tawbiyo ado ngasi gi oina di matang situation jarage mayam mathangda fungnarasi ngasi gi oina di bye bye.